Hey guys, so mathang sina akoi ngarangi video gi second part makha chathajarakpa oina Wednesday and Thursday gi oiba past present future advice and then personality reading energy cards adumain taraga koi adum like according to the day you were born gi video sigi makha chatharakpa oina second part ta Wednesday and Thursday gi oiba reading singa si tawdoi ne bako adunga sigi reading si su general reading oibanina yam ka hena personality resonate torakta bayai aduna adum general oiba way shida like mayamna lawba yaba advising lotion biro aduduga hena personal reading tawbining masing na Instagram link to gi description box ma khada hapcharamage adu description box dagi Instagram na changa DM tawbiraga isagi slot booking tawbiba yani aduga ngasigi reading se Wednesday pokpi ba madi Thursday pokpi ba chile now singi damakta semjarak pane ado time span hadi description da adum hapcharamage aduda adum isa isagi numitugi matawina skip tawraga adum yengbiro adunga sige reading se matam manghandabida hawrse Wednesday and Thursday gi oina without further ado let's get into the video. So Wednesday pokpi bachilinaw singi damakta tarot deck say si use tar ni sina energy card na supplement tar ni ko ado Wednesday gi so koy ha mada past present future advice and personality card siya na pick tower se Wednesday pokpi bachilinaw singi damakta ko past present future advice personality ko aduga koi energy card oina supplement tawnaba energy card khara ga pick tar se warrior woman get grounded aduga yes ko smaina energy card se lareba matungda koi Wednesday gi damakta reading se hawrse first of all coming to the personality Wednesday popi baichiri now singi some basic personality khara describe taraktoini is the Knight of Pentacles hariba card se thole eko so Knight of Pentacles hariba card chi matungina Wednesday popi baichiri now sing se mi atopa na ko mi atopa gi vision da Wednesday popi baichiri now sing se kitang mabukluba mi amo ina describe tawe mabukluba in the sense that dum like mi miyamgi secrets ama khangbagumba adagi isagi oiba pukninggi wase kya ka hena phongdokandaba adum nungaiba oiro nungaitaba oiro mingoda yam ka hena share tawgandaba adum pukta wa khara thamganba haitare ko habdi mi na nungai khiroi nungai khini na khanbagi ni khangde ori sagi masana mingoda share tawningdaba na ni khangde wa gumse adum kya ka hena mingoda do ngang thokpada oidaba hoi adumak hayena isaje hadi Wednesday popi baichili now sing se dum outgoing oiba energetic oiba adagi mi loinamak yana yana ba tinaba ngamba aduguma personality di chen doine bako adu taragasu maru oiba wa adagi adum secrets me ama isada possess tawbagi mong adum uiba ko aduga sigi Knight of Pentacles hariba card chigi matuina Wednesday popi baichili now sing se dum hotnaba kanba adagi once isana pamgiba pot ama phangdaba yade habagi mongda hotnaba aduga adum any problem gumba tholakpa matamda isagi haija singjabana maram oiraga adum problem gumba dagi lithoga chenthokpa ju yam haiba ko habdi adum problem gumba se solution sungai leitaba problem da isa se phattaba ta dana ba or isa se awaba ta dana ba leithoga chenba khotpa adugumba su skills and talents ma possess to ba haitare ko is a good way or bad way ani makte apply to wi ai aduduga furthermore adum isa se hotna bakanba haini hotna bakanba ningba habidi isana once ningi base thungba ngamna ba yam kanna hotna ba adum isagi apamba aningba khara khudakta phangdraga su future da phang kani habigi mong da ko hotna ba lep ta ba hotna ba kan ba du guma personality su dum chele aduduga sigi card chi matungina
kay haini Wednesday pokpi bechili naw singse dil len ba matam manghan basu dum hai ba ko habidi ngasagi sagi kana ga daba jaga dadi hotna ba yam kan ba dagi sagi angam ba level da effort hada ba khota ba sigum ba se tawni ba ko aduga nakana marom da isada mangza ga daba or isada kemte kana roi daba jaga dadi isaje thabak laithok ba hai ga dra na tragana isagi kana roi daba jaga dadi time and effort se waste taw daba adugum ba su dum kay haini like instant with haigadra dung ngak ke ba losing lakbada adumai tawraga dum laithok leshin tawba isada mangzagadaba isada kanagadaba jagada kuina stay tawdaba adugumba dum ngambagi personality si cheleba ko overall loina dum Wednesday pokpi bechinaw singse hotnaba kanba adagi mi loinamak yana yana ba loinaba tinabadi ngamaga nakana maramda isagi deeper side ama mingon uthokdaba deeper side ama leiba adugumba character mayama possess taweba ko coming to the past present and future gyoba card la e ahanbada past ko King of Pentacles. So, sige, King of Pentacles, hariba card, sige, matong na Wednesday, pokpi ba, actually now, sige, past, adum, isa, se, adum, hotnabakan ba, masay, personality card na so, hagre ko, isa na, hotnabakan ba na maram oiraga past, isa na, sapang pangaroy na kaluba, adum, aims and goals, kara, dagi, isa na, oiroy, kaya na kanjero ba, tabag tarong, kara, dum, oitokpo gumba, hindi, isa, hotna zaman, adum, mahi, chaba gumba, isa na, tada ba, effort ki equal return, adum, pangba gumba, adum, gumba, kara, tengna, kare, aduga pasta family gumbagi problem gumba khadi dum mayok narakpagi mami gumba taye habdi Wednesday pokpi bichini naw sinse loina mga traga so on a general basis ko family da isa jamna peacefully and mentally stable loina leiba ngamaktaba or isage family ga isaga wa ta thokta sin tawbada kitang communication gumba gap lerakpa gumba or isage aning ba apamba khara dum family gi awa na ubadagi ni khangde or family gi nungai taba khara thingnabadagi ni khangde isa na phongdok pangam khidaba duguma mayam su lei aduga isage ningba thungnabadi isa na dum kan na hotnajarakpa past gi hona hoi ningba yam kana thungakpa mi mo oiraktragasu or ningba thungakpa mi mo oragasu isagi aningba pamba khadi dum phangnanaba hotnajarakpa will power strong in lerakpa ko adagi mental knowledge or intellectual powers adum high oiba hadi like la sham haiba hitabagi natana clever minded oiba kok leiba ko aduga mi ama oye haina past na describe taw eba ko hadi past ningba yam thungakpa gira thungakta boy gira isagi aningba pamba khara phangnaba yade na hotnaraga phangakhiba adagi isagi adum tabak thoram khada yam high will power leiba adugumba personality adagi adugumba thongdok khara dum past thengnare ena haiba ko pathangna present describe tawe sida the full hariba card che thole ko sigi the full hariba card chi matungina Wednesday pokpi bachili naw singse hauze ma kyoina di yamna careless oiba tabak tawbada section dabagumba adagi taw ba tabak ta khonhi jamam na leibagumba aduna tragana adum isana afabat amatan khalakadaba or tabak ama tawna ba hotna ba matamda careless oibadagi or phazna hotna haudabadagi isagi opportunity khara mangzabagumba adugumba khara dum present da go through tawba kitang unlucky oibagi mongda uibu ko hauze present se ado hauzik present se isa anauba beginning amada leiba habdi anauba beginning amada leiba or beginning amada step in tawgadabagi ngaibagumagi mong sui habdi isa anauba kay haini life ki journey ma start tawgadabagi ngaraga leiba or start tawba horakpa or career gumba bu oiro studies gumba bu oiro anauba jaga amda changshin ba horakpa or changshin yadabagi ngaraga leiba adugumagi mami khardum tai aduna hauzik se present se da yarigay thabak thoram taw matamda any thabak taw matamda impatient oibiganu careless oibiganu ba because isana wa macha amda careless oibadagi or jaga macha amda impatient oibadagi isagi opportunity apha apha me mangjar pa yai ba ko aduna hauzik present sida hotna ba kan biu adagi dum like careless oibiganu impatient oibiganu tawgadaba thabam da fazna focus tawga prioritize tawga tawbiu aduga kay haini like hoi kan hotna biu isagi hotna zaman gi mai kha dum charakadabusu leina cards na describe taweba ko mathang the future ge ba card la is the 9 of pentacles ko 9 of pentacles hariba card gi matungina Wednesday pokpi bichili naw singse future da ko isagi dum hojita so haigre hotna jaman khara mahi charakpagi adagi paisa dum sagi dum hojik se paisa dum sagi difficulties kumba dum paisa dum sa se kona bangam daba adagi lemba ngam daba adagi paisa dum sa se marang kaina leitaba dum khara dum go through tawbiram ba yai adu future da di sagi hotna jaman na maram oiraga ko so hotna dana paisa thadarak te bunya te du targa so isagi hotna jaman isana hotna bakan mami moi targa di future se paisa dum sagi feel da problem gumba se kya kahina thoidokna leitaba financially independent oina leiba ngamba adagi isana ningjaba pamjaba khara dum thungba yabagi future da dum vision se yam chawna leibu ka habdi isana matam changna hotna jarakpa thabak thoram khara afaba oirakpa yabagi adagi isana paisa paida yade haina hotna jarakpa financially stable oinaba financially independent oinaba hotna jarakpa se
independent oiba ngamakpa ningzaba aning apama loina mga tragasu ayamba sarukti sana hotnajabagi matungina thungo ngamba aduguma bright future gi vision layeba ko aduna Wednesday pokpi bechili nausina hotnaba lepiganu hotnaba kanbiyu life the future da phaba opportunity myam isagi damakta layri habase khangjinbiyo bako mathangna advice card la is the whale hariba card chithole ko sigi the whale hariba card chigi matungina ngasai su personality da describe tawkibado ko Wednesday pokpi bechili nausingse pukluba in the sense that puk phatte habnate but isada dum secrets myam loinaraga leiba adagi mi mapan thongadi mi loinamak yana yana ba loinaraga chatpa malaga su mi gi wa gumani myam ta thoga isage ba wa di mingonda kya kana share to thokanda ba adagi mi gi maramda aphaba phattaba gumase yam khara hena khangjanbagumba adugumase isada yam tawebako ada isage ba advice kai lege ha matamda Wednesday pokpi bechili nausingse mi na suyam trust tawbada kitang khautak chaba ko habidi madi aina wa me am haidu uraga magi obidi kem share tawro oi kholoi adumaina khara khangan giba or nakana ramda mi amana hekta trust tawpa adumaina tawba yabagi possibility se yam leiba ko aduna mina yam trust tawpa and mina yam trust tawtaba animak se yam problem ne ko life ta aduduna Wednesday pokpi bechili nausingse hoi mi loina batina matamda marupang loina batina matamda kitang haina singna loina biu aduduga puk yam lubase nakan amaramda aphaba su myam lei ko haidi pukningi wase pukningna thambase aphaba su myam lei adubu phattaba matang matam su myam yorpi aduna isana nungaitaba kenoma yorpa matam or mi amada nungaitaba personally problem leiba khotpa adugumba yorpa matamda phongdokpa yaba jaga dadi dum phongdokpiu everything khudingmak isada phummaga thambiganu maramdi phummaga thambase noma burst out tawrpada yam worse oina burst out tawrpa yaiba ko aduna any problem tholakpa matamda kai haini pukningda loinamak thamdabida phongdokpa yaba jaga situation di dum dong haidokpiu phongdokpiu adugumba su khar tambiu have advice se kartagi phange beisagi pukning wakhal leitana ba mental and peacefully stable oina bagi damakta ko coming to the energy cards warrior woman ko so Wednesday pokpi bechili nausingse life the struggles myama thingnaraga lakhre makha tana hojik su dum problem gumba khara mayoknari future da sudum struggles myama thingnarakpi yaibo ko adubu any problem tholakpa matam any struggle tholakpa matamda overcome tawba ngamnanaba problem du mayoknaba ngamnanaba adum solution ama natragana ama di life na dum chance ama dum pirakani ba ko aduna life ta any problem thingnarakpa matam any struggle thingnarakpa matamda hotnaba lepiganu obstacle khuding ma overcome tawba ngamnanaba solution dum lakani habasima khangjinbiyo ba ko makha tarakpada yes sariba card chithole so sigi card chi matungina say yes to everything that is coming towards you hayaba ko sina kai describe tawino hamatamda Wednesday pokpi bechili nausingse life ta aphaba oyanaba adagi life ta hena prosper tawnanaba chawkhatnaba life na opportunity mi ama pirakadori ba ko aduna any situation aphaba phattaba mi ama tholakpa matamda yes I will face everything and ready da leibiyo ba every situation khudimak mayok narage haina mayong yarage haina khalaga ready da leibiyo na card chin advice pi ba ko Aroiba last but not the least get grounded haiba energy card chethol e so sigi card chi matungina ngasai present yoi ba card na haifet hai kibado ko hojik se Wednesday pokpi bechini naw singse kitang careless oiba impatient oiba matam kanada bada matam manghan ba or practical oidaba productive oidaba aduguma khara go through tawriba ko aduna hojik se habidi hojik handak chatliba chahi madi hojik se adum isagi damakta life na opportunity myama pirak pi life na apha apha tan khatnaba matang matam myama pirak pi ba ko aduna isana practical oibiu grounded oibiu isagi firm ground stand tawbiu aduga every opportunity khudima grab tawnaba ready de lebiu careless oibiganu impatient oibiganu have advice men card myam sidagi dum phangba ngamme ba ko so Wednesday gi oina ngasi gi oina Wednesday gi ba reading se matang swaida loishinjerage sidagi lawba yaba general advice lotion biraga matang gi reading amunga minnerse Hey guys, so mathang sina koi Thursday pokpi bechili naw singi damakta past present future advice personality and then energy yang doine ado Thursday pokpi bechili naw singi damakta so koi han bada men card sing se hana pick tawse ko Thursday pokpi bechili naw singi damakta past present future advice personality future gi se card amatang hapchage ko habdi aingon satisfied oide ba yamna sigi card amasina Page of Swords, Eight of Swords
Swords. Okay, so sina main card se lai kharga khoi hojik Thursday pokpi bai chili now singi damakta energy card amuk draw tarse. Strength se anirak ni ko tholei se. Good things to come. Trust. Okay, so sumaina Thursday pokpi bai chili now singi card sing se mainly pick tawba loire ado akoi reading se horse Thursday pokpi bai chili now singi damakta. First of all, Queen of Pentacles ko. Sigi Queen of Pentacles hareba card china Thursday pokpi bai chili now singi personality describe tawdoine ba. Ado Thursday pokpi bai chili now sing se personality ko ni yangpa matamda dum hotnaba kanba ko adagi sagi thauda pukning changba aduga personal life tagi work life kumba career gumba ne hena focus tawganba adugumagi mong matau khra ui aduna Thursday pokpi bai chili now sing se family gumba adagi relationship gumba da bonding se kitang loose oiganba habdi isagi family gi member atai nga lainaba connection ga isana isagi family ga laiba connection ga se isana family gi damang ta khande habde ta badu targa su connection je me amdagi isana khara lappai ta dum feel tawba khanbadi sana khwaide hena khandoine badu targa su mina ko habdi khandaba manbado admain tawba adagi kai haini isagi career gumba isagi work life gumba isagi adum like duties and responsibilities te hena mai on silikanda isagi personal relationship gumba isagi family bonding and connection gumba isagi friendship and social life gumba da yamna adum effect tawgan bagi mong matau khra ui bako adu sigi card chigi matungina Thursday pokpi bai chili now sing se adum mabung apau tappa mabung apau phaba ko haibidi tappa phaba means in the sense that adum mi myam se adum loina mak hoi hoi na adum trust taraga chatpa adagi mi na nga pa se adum yes na adum no haibangam dam dum ina thaba amtang harpada kainam tang harpada no haibangam dam dum yes na adum chatpada adumaina su tawgale duna mi na su yam isadagi advantage kuma su lawgale duga Thursday pokpi bai chili now sing jana kana maram da kitang short tempered so igale bo ko haidi kitang thingba haigadra sauganba haigadra adu ngakang thalau sauraga mu handarak pa am thubagumba adugumba character su possess tawe duna mina loina batina matamda kitang ki hangoina su loina ba adumain su tawe ba ko aduga furthermore ngasagi Thursday pokpi bai chili now sing se isana hotna jaba isagi career isagi work life kumba da dedicated oiba focus oiba aduna future da isagi afaba mahi charaka da budi dum nei bu ko tawbatabu isagi relationship life kumba personal family or social life kumba da kitang isagi achin mamaya mamana or isagi duties and responsibilities mayam da hena focus oibana maram oiraga connectivity da bonding da kitang problem gumba lakpa yai duna isagi career da su adagi work life da su duties and responsibilities da su focus tawgadam ne targa su relationship kumba social life kumba su equally maintain tawna bo hona bigadam ne have advice personality card tagi phange ba ko. So coming to the past, present, future. First of all, Thursday pokpi bai chili now sing se past ta isagi mental and physical strength put test tawba thawdok kaya ma thengna khre na haiba maybe sada asogapan kya ma nang kibo oibi ai ana ye khar yaw kibo oiram bi ai ko physically yang pa matamda haidi pit na gan ba khotpa admaina khar yaw kibo oiram bi ai isagi physical strength test tawba da natragana mentally yang pa matamda isaje imung manung ge ba pressure guma go through tawba or isana nakna loinaramba mioi khra dum lapthokna khibagumba kaina khibagumba nungaitaba incident gumba emotionally down oiba incident me ama thengnaraga lakhibagi mong matau khra uiba ko habdi isada emotionally hurt tawba thodok mayam ama thengnaraga lakhibagi mong khra ui adui taraga su Thursday pokpai bai chili now sing se dum strong minded oina leiba ngamba breakdown tawdaba depressed oidaba ko adagi adum strong oina leiba ngamna ba character do dum possess tawe ba duna past se hoi rough road me ama thingna bira amba yai struggles me ama thingna bira amba yai du targa su firm oina strong oina dum la en hai ba ko past da second da present ki ko present the 3 of cups sai ba card reverse thol e so sigi 3 of cups sai ba card reverse na hoje present si Thursday pokpi bai chili now se kai sham ka hina peaceful oi ba happy oi ba present amadi oi de ba haidi hoje se isa je third person energy ko makra go through tawbugi mo ma to uye third person energy go through tawba haidi kai na matamda relationship kumba laiboy targa su isagi relationship to third person chang pa gumba or isana pamjaba khanjaba mi do to pa mi amaga relationship laiba gumba example ni ko ina bijay se dumanya third person appear khara energy khara phangba gumba or isagi man oina laijaiba relationship ta mi na khut thingjalak pa gumba or friendship gumba da
kay haini isana nakna loinariba maruk mapangdo atopa miyoi kharana hanjak ngakchak tharakpadagi isagi friendship kumbada problem khara mayoknabugumba or even family da oiragasu family ga khatna choinaba nungainadaba misunderstandings kumba adugumba khara thengnabagi mami khara taiyebako aduna sigi card sigi matungina hojik present sida Thursday bokpi baichuli now sing sedum mentally and emotionally kya peaceful oiba ngamdaba pukning wakhal leitadabagumba wakhal khanjanbada nungdang tumba yadabagumba adugumba khara dum thengnabiramba yai hoi yam happy and satisfied ina chakpiba miyoi khara sudum yarangani dubu general ina common oina hojik sedum hiram mama natragana hiram mama da mentally and emotionally nungaitaba or physically weak feel tauba adagi dum life se hojik se harau ta yamna kashu yam kaina chattaba dum matha saba thodok wathok khara dum leiba adugumagi mawong khara dum uyebako aduna hojik se isagi wakhal je phasna control tawbiraga emotional side na heavy oidanaba kanna hotna biu haibe advice se kartagi phangebako haidi present se dum khara rough oina chatkini yam ka haina smooth oigiroi aduna kai haini adum mayam ama like daily life sida day to day life sida struggles ogira obstacles ogira mayam face tawna badum ready da leibiyo haibagumba bako card na harise mathangda koi future gi oina aid of sorts space of sorts ko so future da su Thursday bokpi baichili now sing se future da su dum isa ja thaba ama taw matam da isa da doubts and limitations dum leibagumba isa na kaino matang harau harau na pangthoke taw matam da ayat apan se side ama dagi na traga na ama dagi ayat apan se dum lakpagumba khurau thangbagumba se dum life ki oina khara loinaraga chatpagi ta tawba adagi isa da thaba ma tawge na khanma matam da mina yatlatraga su isa ithana wakhal pikthajabagumba isa ithana restriction thamjinjabagumba adugumba se dum khara thengnarakpi yayebako furthermore sigi card sigi matungina Thursday bokpi baichali now sing se thaba ma taw matam da pukning makalam na tawbo ngamdaba aidi aina si thabak se tawrdi si consequences se rakadra si phattaba se tholakadra haibagi fear ama dum isada loina bagi ta dum tawrakani bako aduna futures da bright oina chatke futures da aphaba tange hairagadi ko tawgadaba thabak amada fazna focus tawbiba haidi ngasagi mi me amna yangsunbabu oiro wang janlakbabu oiro mina opinion pirakbabu oiro na amada taraga na amada thadokiba adugi isagi tawbam thokpa ithauda fazna fully focused and dedicated oina tawba mina doubts and limitations me ama thama agasu mina fattaba me ama haijila agasu isana isada confidence leiba isana hotnagadaba jaga da focus oina hotnaba isana tawjariba thabakta isana trust tawba ko aduga matam manghanda bidai isagi tawgadaba thabak jaga khudingmak matang matam chana chana pangthokpiragadi future se isagi apam khara dum achieve tawba ngamba adagi ngasagi hojik leiriba problem gi zone nungai taba zone sidagi tholaga kitang bright oiba zone da step in torpa ngambagi future se dum leidi leine bako leitabadi natteba aduna ngasagi sana mina khurau thangakpa mina yatlakpa isagi wakhal pikthaba adugumba singdo tungoinaramaga futures da aphaba oina aphaba lambi da changchinabagi damakta ko hotnaba lepiganu aduga mina ngangba tabiganu isagi hotnabam thokpa jaga da matamang bido focus and dedicated oina hotnabiyu haiba vision se future gi aphaba oina nabagi damakta advice oina phangebako advice card ta main oina 10 of swords ko 10 of swords hariba card chigi matungina Thursday bokpi baichuli now sing isana yamna thajaba mi oina isada betray toramba isagi trust manganbagumba isadagi kanaba lawthoga chatkibagumba isagi tungda backbite backstabbing torpagumba adugumba mamangda su thengnagre makhatana su future da thengnarakpi yai aduna mi loina batinaba mi trust tawa matamda haina singna loina biyu haina singna tinabiyu mi khudingmak chinda aphaba wangangena loina mak pharamgani haba leite aduna mi khudingmak hekta easily trust tawbiganu isada yengjinba kalakpa khambanba mi se marang kaina lei haba se khangjinbiyu haba advice se kartagi phangebako energy card oina la a first of all energy card so strength hariba energy card se thole a so sigi card sigi matungina Thursday bokpi bajali now sing se life ta isagi hodga side so high grade physical strength test over mental strength test over matang matam me am yarakani aduna isa strong and healthy oina leina ba both physically and mentally ko strong and healthy oina leina na ba hotna biu aduga leiba ngamna na ba confidence haiga dra leiba ngamna na ba strength adum masana so pi pirakani ba ko aduna mentally and emotionally adagi physically strong oina fit oina healthy oina leina na ba hotna biu haba advice energy card tagi sudum phange ba ko furthermore trust ko so isa je mingon da ita ngasai da so high crave blindly trust tawba mi bai ta thaja ba ko adugumba singna isa da min advantage lo ki ba min betray ta ba thengna ki ba mayam leire tungda su thengnak pi yari ko aduna ngasai gi mi khudimang ekta blindly trust tawbiganu trust tawba ya ba mi khara khalaga budi trust tawga da bani ri taraga su mi ama thaja drikanda or mi ama na hayak pa ekta lawdrikanda ko isana achumba mayam ama thigat piraga kholaga adumai situation khudimang chana na ba hotna biyo duga do not trust everybody like
adum wa aphaba ngang pa mi khudingmak heta trust tawgena khani ganu migi magun habse deeply loinara kana khangkadama ngtani duna hanba hekta aphaba ngang e haina mi do heta trust tawbiganu mi trust tawba mi loina bada haina singna loina bi have advices dagi su phange bako. And then last but not the least, energy card, the good things to come ko. So good things to come hariba card na ngasagi Thursday pokpi bechili now sing sa dum waraga layo habdi yaba na te isagi so aphaba matam lakadori ko dun isagi damakta life na dum aphaba good things myama isagi damakta opportunity good things myama pirak ka doba layo ko dun isana ngasagi mi na ngang bukot patada bidai isagi honabam thokpa jaga da focus tawbiraga hotnabiraga dedicated oibiraga isagi aphaba myam se grab tawba ngamna na bo hotnabiyu habe energy advice se card gi phangine ba. So Thursday pokpi bechili now singi su reading se matang swaida loishinjirage sidagi lawba yaba general advice loishinbiraga matangi reading among I minarase aduga video gi makha tarpa part Friday and Saturday gi oiba video na hayang amuk thagachar age ngasi ga di video se matang swaida loishinjirage. Thank you for watching.